Serasida ikang kangaudana tha sigi mangada akanba Nonglei amadi len yauba nong na maram oiraga amang ata Thok-Hankhraba yengi farm sing amadi awawa taraba lomi singda Manipur Poultry Development Association Mpda gi President Dr. R.K. Satyendra Yauna Association asigi members sing na hakthengna chatuna yingsinkhrai awawa taraba lomi singda association asigi maikidigi Selgi Mateng khusanakrai ngarang Manipur Poultry Development Association ki President Dr. R.K. Satyendra, Vice President R.K. Danajit, General Secretary C.H. Dhruva, Joint Secretary S. Robindro amadi Paikhomba Laitonjam Yauna Association asigi members singna Imphal East ki manung chana leiba tongan pa mafam singda laibak thiba len yauba Nonglei Nungsit aduna Thok-Hankhraba Yengol amadi awawa taraba lomi sing hakthingna na yengsinki Mpda ki team aduna Imphal East District ki manung channa Kairao amadi Andro Kendra ki manung dalaiba Yengon singda Thok-Hankhraba Amang ata sing yengsinbaga loinana awawa taraba lomi singi awawa kharada orabasu mateng oina bahaiduna association asigi maikidigi Selgi mateng khusanakhi khongchet aduga mari leinana Mpda gi President Dr. R.K. Satyendra na hai serasigi yamna maru oiba economic backbone ama oiriba poultry farming asida nakoinana amadi hakthengna thabak tawba lamdam asigi naha kaya ama leiri senfam asida leiduna naha kaya amana masagi semitlon ama sembaga loinana yumgi awat apam men khatnari adubu haukiba tang mangada thokiba laibak thiba thogdo aduna maram oiraga lamdam asida leiriba yengon kaya manghankhibaga loinana yen kaya sihankhrai masina maram oiraga yen loibagi sinfamda leiriba miyoi sing asina awawa chawna mayoknari association asida pau pibirakpa awawa taraba lomi singda member oiba oidaba thidana association asigi maikidigi angamba senfam khara mateng oinaba sinajabani piriba senfam asina awawa taraba lomi singi yamna hena mateng oiba ngamdabadi yai adubu association asina lomi singi damak leiri haiba khanghanjabani Makhatana serasi tuan mafam singda leiriba yen loiba lomi singna yamna hena amang ata thokpagi wafam leiragadi association asigi office natraga association asigi executive members singda pau fawirau association asigi maikidigi angamba mateng pangjage lengak nasu awawa taraba lomi singda angamba pangba yaba mateng pangbiduna lomi sing asi amuk hogatpa ngamnaba honabiu haina president asina appeal tawrakli Yengon pura tumgraba natragana kaitangdang hinghoba mafam singduda chacharubani aduga akoina angamba selgi mateng amadi akoigi maigaidagi akoigi member haiba leite akoina chacharisida yenbu loiragadi manipurda leibiriba yen loiraga yam kanna amanga ta giba leiragadi akoi Mpda gi office ta laaga natragana akoigi executive member singda akoigi sokre kotkre haibadugi proof oinaba photo click tawraga akoigi executive member singa unabiyu amasung tanabiyu akoina angamba mateng pangjagani sarkar gi side ta akoina request tawjabasi Manipur da yen loiraga hingiba farmers masing yamna yami maramaduna sarkar gi side gi su angamba yanawbu oire natraga fitpu oire natraga hidang langthakpu oire sarkarna tawba yaba matengdu tawhanjaningi Makhatana Mpda gi team aduna Imphal East District ki manung chana leiba Andro Kendra gi angthada Nonglei Nungsitna yengol amadi loizaramba yen pumba humdokhraba lomi Thiam Santa gi farm da suchatuna yengsinki Association ki members singna laktuna yengsin birabada Thiam Santana apenba amadi nungaiba fongdokpaga loinana association na lamdam asida leiriba awawa taraba lomi singda mateng pibiriba asida mateng oinaba mahaki maikaitigi Selgi oiba mateng association ki members singda khusunaki Thiam Santana hai mahakasi driver ki sinfamda leiramba miyoi amani adubu serasida thokliba irang asina maram oraga driver ki sinfam thadoktuna yen loiba ki sinfam asida changjarakpani tha asigi mangada thokiba len yauba akanba Nonglei Nungsit aduna mahaki yengol amadi yen pumba humdokhrei mahaki oinadi mahakna tawriba farm asigi mapuna yamna chawna support pibiri yamna hena khudong chadaba oide lamdam asida awawa lomi kaya ama leiri masida association na pangba yaba mateng pangbiu lengak nasu awawa taraba lomi singi khallaga financial assistance khara pibirabadi yamna hena kanaba oigani haina Thiam Santana thamlakli yen lising ama hapani handaki Nonglei Nungsit lakuje loi paithokre do yen ayamana loi sigre yen
ꯀꯌꯥꯃꯨꯛ ꯍꯤꯡꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯕꯥꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯔꯦꯕ ꯂꯨꯄꯥ ꯂꯥꯛ 3ꯀꯤ ꯃꯌꯥꯗꯤ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅꯒ ꯂꯥꯛꯄꯤꯕꯁꯦ ꯊꯃꯣꯏꯗ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯍꯥꯏꯖ ꯇꯥꯔꯦ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯥꯟꯅ ꯂꯥꯟ ꯂꯩꯇ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯖꯔ ꯍꯤꯡꯉꯝꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯍꯟꯕꯤꯕ ꯑꯃꯁꯨꯡ ꯂꯥꯛꯑꯦ ꯂꯥꯏꯔꯕꯗ ꯂꯥꯏꯔꯕ ꯍꯦꯟꯅ ꯅꯟꯖꯟꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝꯗꯤ ꯄꯥꯝꯖꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯥꯔꯃꯔ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯅꯦ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯁꯤꯒ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ